Kanglaipa apunba kholawge update gi lokhojarake Kukigi mi sibase Lotchalle maitei utkhinina ikaibagi adubu maitei singnadi hodrong hona hekta ubiba ngarangsu CDF Zou Amasu Sire lona siba sungleplepte sambit patra mayumaikai pangkre BJP North East in charge oiriba MP Dr. Sambit Patra mafam asida chayol ama leiramlaba matung anoba chief minister ama khanbagi thabak loisilamdana ngasi ayu Imphal thadokre Press namphangba pauda Dr. Sambit Patra na Imphal thadokhraba matung Manipur da oiriba political situation asegi matangda center da lairiba party ki luchingba singda paudamgani haina khanarabasu mahak Delhi da chatpagi mahun mahak ki hometown Bhubaneswar da oina Imphal Kolkata Bhubaneswar flight chatkibani hairi Dr. Sambit Patra thasigi mapanda hanagi chief minister Nongthum Biren ga loinana Delhi dagi Imphal da thonglakibani numit adumakta da N Biren chief minister from thadokhibaga loinana Anauba chief minister khanabagi matangda Sambit Patra Imphal da makhatana leiduna governor amadi tongan-tonganba BJP gi MLA singa unaduna lakhibani adumakpo anauba chief minister khanba ngamdabadagi thasigi taraga humdoida assembly suspended animation da thambaga loinana Manipur da president rule thamjilakibani adumakpu president rule thambagi order da state assembly dissolve tawbagi wafam yaudabana miyamgi mihut oiriba MLA singi maraktagi chief minister ama khanduna laingak sema mathau taribani state sida hojik tholiba political gi charang na baloishinduna mausagi ingtapa fibam hanjilakna makhongthang lokalu folks state asida deploy tawriba masingamnaba central paramilitary forces CRPF singna makhata na miyamda maroina khulngak pasing phaba punba amadi maira ima event singda aki akhang piroidabani Haukiba February 8 da Chief Minister N Biren Manipur gi governor da resignation pisin kraba matungda state asida laingak pairiba legislature singi marakta leader makhan mangamdabadagi tholakpa political gi oiba charangna ba marakta central government na masigi khudong chaba lauduna state asida president rule suspended animation thamjilakpa se central government na state asigi law and order mapung fana supai paisin ba yanana ba amadi makhoina tawningba tawba yanana ba chatharakpa aronba thawrang amani haina Federation of Civil Society Organization Folks Manipur na lauridabagi maram leite state asida chin kuki jo singna Manipur gi apunbagi saktamda singna duna chatharagliba chahi ani mapung phajilakadoroba lana sida Manipur gi apunbagi saktam kannaba chongthorakiba khulngakpa singbu tongan-tonganba maral kaya pisinduna phaba amadi punba kaya haukiba numit kharagi matam asida leptana chatharakpa si Federation of Civil Society Organization Manipur na taraina laude thawong asi makhata na chatharaklabadi miyamna haunaruba naidana miyamgi khongjang ama changsilakloi hainingai leite state asida deploy tawriba masingamlaba central paramilitary forces CAPF singna makhata na miyamda maru oina khulngak pasing phaba punba amadi maira paibi ima ibel singda aki akhang piroidabani amadi kuki khulai singa kuki khul singa tainaba mafam singda deploy tawduna maitei khul singda kuki singna landarakpa thingnaba mapung phaba thawrang paikhatkadabani nongmai kapa lepa khaktana tholiba irang asi nemthare haina lawba yaroi aduna lana sina maram oiraga mayum mai thakraba internally displaced person IDP sing masa masagi mayumda hanjinaba khongthang central government na lokhotkadabani aroibada hojik state asida PR suspended animation impose torokpa sina Manipur gi miyamda khoirang khoisau nahanba ama pokhaliba amadi miyamda chingnaba ama fawaliba si yengduna athubada matik chaba luchingba ama khanduna lamdam asida tangdu laitaba ingtapa mausagi punsida hanjilaknaba honagadabani haina Fox ki secretary information and public relation na khuyek piduna thadorokpa cherul asida makhata na phongdorakli